ꯃꯌꯥꯝ ꯑꯩꯈꯣꯏꯁꯦ ꯇ꯭ꯔꯦꯟꯗ ꯆꯠꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯅꯩꯀꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯇ꯭ꯔꯦꯟꯗ ꯆꯠꯄ ꯌꯥꯎꯕꯤꯔꯝꯃꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯃ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈꯤꯕ ꯃꯐꯝ ꯑꯃ ꯍꯥꯏꯕ ꯇꯥꯔꯦ ꯃꯐꯝꯗꯨꯒꯤ ꯋꯥꯔꯤꯅꯤ ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕꯁꯤ ꯋꯥꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯋꯥꯔꯤꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤ ꯑꯩꯒꯤ ꯃꯤꯡꯅ ꯔꯦꯟ ꯀꯧꯏ ꯑꯩ ꯗꯦꯜꯂꯤꯗ ꯂꯩꯕꯅꯤ ꯂꯣꯏꯅꯅ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯊꯕꯛ ꯑꯃꯁꯨ ꯐꯪꯖꯈꯤꯕꯅꯤ ꯑꯗꯨꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯍꯥꯟꯅ ꯋꯥꯔꯝꯕꯁꯤꯡꯗꯣ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯍꯟꯕ ꯉꯝꯃꯤ ꯑꯩꯅ ꯊꯕꯛ ꯆꯠꯄ ꯍꯜꯂꯛꯄꯁꯤ ꯃꯦꯇ꯭ꯔꯣꯗ ꯆꯠꯂꯤ ꯄꯨꯡ 10ꯗꯒꯤ ꯍꯧꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯡ 8-9ꯗ ꯂꯣꯏꯕ ꯊꯕꯛꯅꯦꯕ ꯑꯗꯨꯕꯨ ꯑꯆꯧꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯃ ꯑꯩꯉꯣꯟꯗ ꯂꯥꯛꯈꯤ ꯃꯁꯤꯅ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯂꯥꯏꯐꯇ ꯑꯑꯣꯟꯕ ꯑꯃꯗꯤ ꯄꯣꯔꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯊꯕꯛꯇꯨꯒꯤ ꯃꯔꯝꯅ ꯑꯩ ꯑꯣꯐꯤꯁꯇꯨꯒꯤ ꯄꯨꯡꯗꯨꯗꯒꯤ ꯈꯔ ꯊꯦꯡꯗꯕ ꯊꯥꯈꯤ ꯑꯗꯨꯅ ꯊꯕꯛ ꯁꯨꯕꯁꯨ ꯊꯦꯡꯉ ꯐꯥꯎꯕ ꯁꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯏ ꯃꯔꯛ ꯃꯔꯛꯇ ꯃꯦꯇ꯭ꯔꯣ ꯅꯠꯇ꯭ꯔꯒꯅ ꯀꯦꯕꯇ ꯍꯜꯂꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩ ꯊꯕꯛ ꯁꯨꯕꯗꯣ ꯂꯣꯏꯁꯤꯜꯂꯝꯂꯒ ꯈꯣꯡꯅ ꯇꯞꯅ ꯇꯞꯅ ꯇꯧꯗꯅ ꯅꯣꯏꯗꯥꯔꯣꯝꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯑꯀꯣꯟꯕ ꯃꯦꯇ꯭ꯔꯣ ꯐꯥꯎꯕꯗꯨꯗ ꯂꯥꯛꯑꯦ ꯑꯩꯅ ꯃꯐꯝꯗꯨ ꯌꯧꯕꯗꯗꯤ ꯇ꯭ꯔꯦꯟꯗꯨꯒꯤ ꯊꯣꯡꯗꯨ ꯇꯞꯅ ꯇꯞꯅ ꯊꯤꯡꯖꯤꯟꯕ ꯍꯧꯔꯒ ꯂꯩꯔꯝꯃꯤ ꯁ꯭ꯇꯦꯁꯟꯗ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃꯁꯨ ꯇꯧꯔꯤ ꯑꯩ ꯅꯪꯍꯧꯔꯣꯏ ꯈꯟꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯈꯤ ꯃꯇꯝꯗꯨ ꯌꯥꯝꯅ ꯏꯪꯕ ꯃꯇꯝ ꯑꯃꯁꯨ ꯑꯣꯏ ꯑꯗꯨꯒ ꯆꯦꯜꯂꯦ ꯍꯥꯏꯔꯒꯕꯁꯨ ꯆꯤꯟꯗꯒꯤꯗꯤ ꯏꯪꯕꯅ ꯃꯩꯈꯨ ꯊꯣꯛꯄꯒꯨꯝ ꯁꯣꯔꯗꯣ ꯊꯣꯛꯂꯛꯏ ꯅꯪꯉꯔꯣꯏ ꯈꯟꯗꯨꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯑꯩ ꯃꯅꯥꯛ ꯅꯛꯄ ꯀꯥ ꯑꯗꯨꯗ ꯐꯠ ꯆꯪꯍꯧꯔꯦ ꯃꯦꯇ꯭ꯔꯣꯒꯤ ꯊꯣꯡꯗꯨꯁꯨ ꯑꯩꯅ ꯍꯦꯛ ꯆꯪꯉꯛꯄꯒ ꯂꯣꯏꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯦꯛ ꯆꯪꯉꯛꯄꯒ ꯑꯩ ꯋꯥꯔꯗꯨꯅ ꯊꯣꯡꯗꯨꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯁꯥꯏꯗꯇꯨꯒꯤ ꯁꯤꯠꯇ ꯐꯝꯃꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯤ ꯃꯔꯛꯇꯨꯗ ꯃꯦꯇ꯭ꯔꯣꯁꯨ ꯆꯠꯄ ꯍꯧꯔꯦ ꯇꯞꯅ ꯊꯧꯔꯝꯕꯗꯒꯤ ꯁꯨꯝ ꯁꯨꯝ ꯀꯟꯈꯠꯄ ꯍꯧꯔꯛꯏ ꯑꯩꯅ ꯋꯥꯕ ꯈꯔ ꯐꯔꯛꯑꯀꯥꯟꯗ ꯀꯥ ꯑꯗꯨꯗ ꯌꯦꯡꯉꯨꯕꯗꯗꯤ ꯑꯩ ꯈꯛꯇꯃꯛ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯂꯥꯛꯄꯒꯤ ꯈꯔꯒ ꯀꯤꯕꯒ ꯏꯇꯣꯝꯇ ꯑꯣꯏꯔꯝꯕꯗꯨꯗꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯩ ꯀꯤꯈ꯭ꯔꯦꯕ ꯑꯍꯥꯡꯕ ꯇ꯭ꯔꯦꯟꯒꯤ ꯀꯥꯗꯨ ꯎꯕꯗꯗꯤ ꯃꯤꯍꯨꯟꯁꯨ ꯃꯄꯥꯟꯗ ꯆꯣꯡꯊꯣꯔꯛꯀꯗꯕꯒꯤ ꯇꯥꯏꯞꯇ ꯈꯞꯄꯒ ꯂꯩꯕꯗꯣ ꯇꯟꯖꯥꯗꯨꯗ ꯃꯦꯇ꯭ꯔꯣꯗꯒꯤ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃꯒꯁꯨ ꯇꯧꯔꯛꯈꯤ ꯃꯊꯪꯒꯤ ꯁ꯭ꯇꯦꯁꯟ ꯑꯃꯨꯛ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯃꯗꯨ ꯍꯥꯏꯔꯛꯄꯒ ꯊꯣꯡꯗꯣ ꯍꯥꯡꯉꯛꯑꯦꯕ ꯊꯣꯡ ꯍꯥꯡꯕꯒ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯑꯃꯃꯨꯛ ꯑꯩꯉꯣꯟꯗ ꯀꯥꯗꯨꯗ ꯍꯥꯏꯇꯥꯔꯦ ꯑꯩꯉꯣꯟꯗ ꯁꯤꯠꯆꯜꯂꯛꯄ ꯆꯨꯝꯅ ꯐꯝꯃꯝꯕ ꯑꯩꯁꯦ ꯊꯛ ꯊꯛ ꯅꯤꯛꯑꯕꯅꯦꯕ ꯑꯗꯨꯁꯨ ꯏꯪꯕꯒꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯃꯄꯥꯟꯗ ꯎꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗꯅꯦꯕ ꯁ꯭ꯇꯦꯁꯟꯗꯨ ꯏꯍꯥꯡ ꯍꯥꯡꯉꯦ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯍꯟ ꯅꯨꯄꯥ ꯑꯃꯈꯛ ꯅꯠꯇꯅ ꯂꯩꯇꯦꯕ ꯃꯍꯥꯛꯇꯨ ꯎꯅ ꯁꯥꯕ ꯕꯦꯟꯆ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯕꯅꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯑꯍꯟ ꯑꯣꯏꯔꯕꯗꯤ ꯃꯥꯜꯂꯤ ꯃꯍꯥꯛ ꯖꯤꯟꯁ ꯑꯃꯗꯤ ꯖꯦꯀꯦꯠ ꯂꯤꯠꯂꯤ ꯃꯁꯥꯗꯨꯗ ꯁꯔꯨ ꯅꯠꯇꯅ ꯀꯔꯤ ꯑꯃꯠꯇ ꯌꯥꯎꯕ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯅꯨꯄꯥꯗꯣ ꯃꯌꯥꯡ ꯌꯥꯝꯅ ꯀꯪꯉꯦ ꯍꯥꯏꯕꯅꯦꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯤꯍꯜꯂꯤꯕꯗꯤ ꯑꯍꯟꯗꯣ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯃꯥꯒꯤ ꯃꯃꯥꯡꯗ ꯈꯔ ꯂꯥꯞꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯌꯦꯡꯉꯒ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯃꯤꯠꯇꯨ ꯎꯕ ꯈꯛꯇꯗ ꯑꯩ ꯍꯦꯟꯅ ꯀꯤꯖꯩꯌꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯨꯄꯥꯗꯣ ꯑꯃꯨꯛ ꯅꯣꯛꯈꯠꯂꯦ ꯅꯣꯛꯏꯕꯗꯨꯁꯨ ꯃꯌꯥ ꯍꯤꯒꯠꯄꯗ ꯅꯥꯀꯣꯡ ꯑꯃꯗꯒꯤꯅ ꯅꯥꯀꯣꯡ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯆꯤꯡꯊꯣꯛꯈꯩ ꯅꯣꯛꯑꯦꯕ ꯃꯃꯤꯠ ꯂꯥꯎꯊꯣꯛꯑꯒ ꯌꯦꯡꯕ ꯅꯣꯛꯄꯗꯨ ꯈꯛ ꯅꯠꯇꯅ ꯃꯆꯤꯁꯨ ꯁꯨꯡꯂꯦꯡ ꯂꯦꯡꯗꯦꯕ ꯑꯁꯨꯝꯅ ꯇ꯭ꯔꯦꯟꯒꯤ ꯊꯣꯡꯗꯨꯁꯨ ꯊꯤꯡꯈ꯭ꯔꯦ ꯇ꯭ꯔꯦन ꯊꯧꯔ ꯐꯥꯎꯕꯗ ꯅꯨꯄꯥꯗꯣ ꯃꯆꯤ ꯁꯨꯡꯂꯦꯡ ꯂꯦꯡꯍꯧꯗꯦꯕ ꯂꯦꯡꯕꯗꯤ ꯂꯥꯏꯔꯅ ꯃꯃꯤꯠ ꯐꯥꯎꯕ ꯈꯞꯇꯦꯕ ꯑꯩ ꯄꯥꯈꯠꯄ ꯈꯔꯗꯤ ꯐꯔꯦ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦꯗ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯈꯟꯗꯨꯅ ꯑꯃꯨꯛ ꯉꯥꯊꯗꯨꯅ ꯄꯣꯊꯥꯏ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩꯗꯨꯗ ꯑꯃꯨꯛ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃꯃꯨꯛ ꯇꯧꯔꯛꯈꯤ ꯃꯗꯨꯗꯩꯗꯨꯗ ꯃꯊꯪꯒꯤ ꯁ꯭ꯇꯦꯁꯟ ꯑꯃꯨꯛ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤꯕꯅꯤ ꯇ꯭ꯔꯦꯟꯗꯨ ꯈꯥꯝꯃꯒ ꯑꯃꯨꯛ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯈꯤ ꯃꯔꯝꯗꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯐꯤꯕꯝ ꯁꯣꯛꯄ ꯑꯍꯜ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯉꯁꯥꯏꯒꯤ ꯖꯒꯥ ꯑꯗꯨꯃꯛꯇꯗ ꯐꯝꯗꯨꯅ ꯉꯁꯥꯏꯒꯤ ꯑꯣꯏꯈꯤꯕ ꯁꯛꯐꯝꯗꯨꯃꯛ ꯍꯥꯏꯕꯗꯤ ꯃꯃꯤꯠ ꯂꯥꯎꯅ ꯀꯗꯥꯏꯗꯅꯣꯃ ꯌꯦꯡꯉꯒ ꯃꯌꯥ ꯍꯤꯒꯠꯇꯨꯅ ꯑꯗꯨꯝ ꯂꯩꯕ ꯐꯤꯕꯝꯗꯣ ꯑꯃꯨꯛ ꯂꯩꯔꯝꯈꯤꯕꯅꯦꯕ ꯍꯟꯗꯛꯀꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟꯗꯁꯨ ꯃꯍꯥꯛ ꯄꯨꯡꯍꯥꯡ ꯍꯥꯡꯉꯦ ꯑꯩ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯕ ꯑꯗꯨꯒ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯟꯖꯟ ꯍꯟꯖꯟꯅ ꯈꯟꯖꯈꯤꯕ ꯑꯩꯁꯨ ꯑꯍꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯌꯦꯕ ꯑꯍꯟꯗꯨꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯦꯡꯉꯛꯇꯦꯕ ꯂꯣꯏꯅꯅ ꯃꯁꯥꯗꯨꯁꯨ ꯁꯣꯔ ꯍꯣꯟꯗꯕꯒꯨꯝ ꯃꯆꯤ ꯂꯦꯡꯗꯅ ꯐꯝꯃꯒ ꯂꯩꯌꯦꯕ ꯑꯃꯨꯛꯁꯨ ꯌꯨ ꯉꯥꯎꯔꯒ ꯐꯝꯃꯤ ꯑꯣꯏꯔꯝꯅꯤꯗ ꯍꯥꯏꯗꯅ ꯑꯩꯅ ꯈꯟꯗꯣꯛꯏ ꯑꯃꯨꯛꯅ ꯀꯃꯥꯏꯅ ꯑꯁꯨꯛ ꯊꯨꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤꯅꯣꯅ ꯈꯜꯂꯦꯕ ꯑꯃꯨꯛꯀꯁꯨ ꯑꯦꯅꯥꯎꯟꯁꯃꯦꯟ ꯑꯃꯃꯨꯛ ꯇꯧꯔꯛꯈꯤ ꯑꯗꯨꯕꯨ ꯑꯩ ꯃꯗꯨꯗ ꯍꯦꯟꯅ ꯇꯥꯁꯜꯂꯨꯗ꯭ꯔꯦꯕ ꯑꯃꯨꯛ ꯍꯟꯅ ꯇ꯭ꯔꯦꯟꯗꯣ ꯊꯧꯕ ꯍꯧꯔꯦ ꯑꯩ ꯑꯗꯨꯝ ꯃꯤꯍꯨꯟꯁꯦ ꯆꯦꯟꯈꯠꯈꯤꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯗꯨꯝ ꯍꯟꯊꯧ ꯌꯥꯗ꯭ꯔꯤꯕ
ꯈꯪꯍꯧꯗꯦ ꯃꯊꯪꯒꯤ ꯁ꯭ꯇꯦꯁꯟ ꯌꯧꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯑꯦꯅꯥꯎꯟꯁꯃꯦꯟꯠ ꯇꯧꯔꯛꯏ ꯍꯟꯗꯛꯇꯤ ꯑꯩ ꯍꯤꯡꯉꯔꯣꯏ ꯍꯥꯏꯗꯨꯅ ꯈꯟꯈꯤ ꯃꯔꯝꯗꯤ ꯑꯍꯟꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯝꯈꯤꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯍꯟꯗꯨꯒꯤ ꯃꯃꯤꯠꯇꯣ ꯑꯇꯣꯞꯄꯗ ꯌꯦꯡꯉꯝꯗ꯭ꯔꯦꯕ ꯑꯩꯉꯣꯟꯗ ꯁꯠ ꯌꯦꯡꯉꯛꯈꯤꯕ ꯇ꯭ꯔꯦꯟꯒꯤ ꯊꯣꯡꯗꯨ ꯑꯃꯨꯛ ꯊꯤꯡꯕꯗꯗꯤ ꯉꯁꯥꯏꯒꯤ ꯄꯨꯡ ꯀꯌꯥꯅꯣꯃ ꯆꯪꯕ ꯃꯥꯜꯂꯦꯕ ꯌꯥꯝ ꯀꯨꯏꯅ ꯆꯪꯉꯦꯕ ꯊꯣꯡꯗꯣ ꯍꯦꯛ ꯊꯤꯡꯕꯒ ꯑꯩ ꯌꯥꯝ ꯊꯨꯅ ꯏꯟꯖꯤꯟ ꯂꯩꯕ ꯖꯒꯥ ꯑꯗꯨꯗ ꯆꯠꯂꯦꯕ ꯃꯔꯝꯗꯤ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯑꯩ ꯗ꯭ꯔꯥꯏꯚꯔ ꯃꯅꯥꯛꯇꯗꯤ ꯂꯩꯕ ꯌꯥꯏ ꯍꯥꯏꯗꯅ ꯈꯟꯈꯤꯕꯅꯦꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯁꯨ ꯌꯥꯝꯅ ꯊꯤꯕ ꯍꯥꯏꯕꯗꯣ ꯑꯣꯏꯌꯦꯕ ꯑꯩꯅ ꯃꯐꯝꯗꯣ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯃꯊꯪꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯨꯛ ꯌꯧꯔꯛꯈꯤꯕ ꯊꯣꯡ ꯑꯃꯨꯛ ꯍꯥꯡꯗꯣꯔꯛꯑꯦ ꯍꯟꯗꯛꯇꯤ ꯑꯍꯟꯗꯣ ꯕꯦꯟꯁꯇ ꯐꯝꯃꯝꯗ꯭ꯔꯤꯕ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯦꯕ ꯃꯍꯥꯛꯅ ꯍꯧꯖꯤꯛꯁꯨ ꯑꯩꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯦꯅꯥꯎꯟꯁꯃꯦꯟꯠ ꯑꯃꯨꯛ ꯇꯧꯔꯛꯇꯨꯅ ꯊꯣꯡꯗꯣ ꯑꯃꯨꯛ ꯊꯤꯡꯕ ꯍꯧꯔꯦ ꯍꯟꯗꯛꯇꯤ ꯑꯩ ꯃꯊꯪꯒꯤ ꯁ꯭ꯇꯦꯁꯟꯗꯣ ꯌꯧꯗ꯭ꯔꯤꯉꯩ ꯗ꯭ꯔꯥꯏꯚꯔꯒꯤ ꯀꯝꯄꯥꯔꯠꯃꯦꯟꯠ ꯑꯗꯨ ꯐꯥꯎꯕ ꯂꯥꯛꯈꯤꯕ ꯑꯗꯨꯒ ꯃꯥꯒꯤ ꯊꯣꯡꯗꯨꯗ ꯀꯟꯅ ꯀꯟꯅ ꯊꯤꯟꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯂꯥꯎꯕꯅꯦꯕ ꯑꯩꯅ ꯇꯟꯖꯥꯗꯨꯗ ꯈꯜꯂꯤꯕꯁꯦ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯤ ꯑꯃꯨꯛꯇꯗꯤ ꯇꯥꯕꯤꯕ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯕꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯐꯪꯈꯤꯗꯦꯕ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯌꯧꯔꯛꯈꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯑꯦ ꯄ꯭ꯂꯦꯠꯐꯣꯝꯗꯨꯒꯤ ꯂꯥꯏꯠꯇꯨꯁꯨ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯋꯦꯕ ꯑꯩꯅ ꯅꯤꯡꯁꯤꯡꯕꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯗꯤ ꯎꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯉꯥꯜ ꯑꯃꯅ ꯀꯥꯆꯤꯜꯗ ꯂꯦꯞꯄꯤꯕ ꯑꯍꯜ ꯑꯗꯨ ꯎꯕ ꯐꯪꯉꯛꯈꯤ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠꯇꯨꯗ ꯇꯧꯔꯤꯕꯗꯣ ꯀꯔꯤꯅꯣ ꯑꯩ ꯈꯪꯗꯦꯕ ꯃꯍꯥꯛꯇꯣ ꯑꯩꯅ ꯂꯩꯕ ꯁꯥꯏꯠꯇꯨꯗ ꯃꯤ ꯑꯃꯒꯨꯝꯅ ꯅꯠꯇꯦꯕ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯆꯠꯇꯨꯅ ꯂꯥꯛꯄ ꯍꯧꯕꯅꯦꯕ ꯈꯪꯍꯧꯗꯦ ꯃꯍꯥꯛꯀꯤ ꯃꯑꯣꯡꯗꯣ ꯎꯕꯗ ꯑꯩ ꯀꯟꯅ ꯂꯥꯎꯋꯦꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯝꯄꯥꯔꯠꯃꯦꯟꯠ ꯑꯃꯗ ꯑꯃꯨꯛ ꯂꯥꯛꯈꯤꯕ ꯇ꯭ꯔꯦꯟꯒꯤ ꯊꯣꯡꯗꯨꯁꯨ ꯊꯤꯡꯖꯤꯟꯕ ꯃꯈꯣꯜ ꯇꯥꯏꯌꯦꯕ ꯑꯩ ꯑꯗꯨꯝ ꯈꯟꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯑꯍꯜꯗꯨꯒ ꯑꯩ ꯇ꯭ꯔꯦꯟꯗꯨꯗ ꯇꯣꯡꯂꯦ ꯍꯥꯏꯕꯁꯦ ꯇ꯭ꯔꯦꯟꯗꯨ ꯀꯪꯊꯧ ꯊꯧꯕꯗꯨꯗ ꯑꯩꯁꯦ ꯃꯈꯥꯗ ꯇꯨꯁꯜꯂꯦꯕ ꯑꯩꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯔꯛꯇꯨꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯍꯜ ꯑꯗꯨꯅ ꯆꯣꯡꯗꯨꯅ ꯂꯥꯛꯑꯦꯕ ꯆꯣꯡꯗꯨꯅ ꯂꯥꯛꯄꯗꯣ ꯎꯔꯦꯕ ꯑꯩꯅ ꯇꯨꯔꯤꯕ ꯖꯒꯥꯗꯨꯒꯤ ꯂꯥꯏꯠꯇꯨꯁꯨ ꯀꯩꯝꯇ ꯇꯧꯔꯝꯗꯕꯅꯦꯕ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯦꯛ ꯎꯕꯒ ꯂꯥꯏꯠꯇꯣ ꯈꯞꯄ ꯍꯧꯔꯛꯈꯤꯕ ꯑꯩ ꯉꯁꯤꯗꯤ ꯂꯣꯏꯔꯦꯗꯅ ꯍꯥꯏꯗꯅ ꯊꯥꯖꯕ ꯍꯧꯔꯦ ꯑꯉꯥꯡ ꯃꯆꯥꯒꯨꯝ ꯃꯇꯝꯗꯨꯗ ꯑꯩ ꯀꯟꯅ ꯂꯥꯎꯔꯒ ꯀꯞꯅꯤꯡꯈꯤꯕ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯗꯅ ꯅꯝꯐꯨꯗ ꯍꯧꯒꯠꯇꯨꯅ ꯑꯩ ꯆꯦꯟꯕ ꯍꯧꯋꯦꯕ ꯆꯦꯟꯅ ꯑꯃꯨꯛꯁꯨ ꯈꯜꯂꯦꯕ ꯑꯩꯅ ꯑꯔꯣꯏꯕ ꯀꯝꯄꯥꯔꯠꯃꯦꯟꯠ ꯐꯥꯎꯕ ꯆꯦꯜꯂꯒꯅ ꯑꯃꯨꯛ ꯀꯔꯤ ꯑꯣꯏꯕ ꯅꯨꯄꯥꯗꯨꯅ ꯑꯩꯕꯨ ꯐꯥꯔꯒ ꯀꯔꯤ ꯇꯧꯕꯤꯗꯣꯏꯅꯣ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯇꯣꯛꯄꯤꯒꯗ꯭ꯔꯥ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯗꯣ ꯑꯩ ꯆꯦꯟꯅ ꯑꯔꯣꯏꯕ ꯀꯥꯗꯨ ꯐꯥꯎꯕ ꯌꯧꯔꯦꯕ ꯑꯩꯅ ꯁꯥꯏꯠꯇ ꯌꯦꯡꯕꯗꯗꯤ ꯃꯊꯪꯒꯤ ꯁ꯭ꯇꯦꯁꯟꯗꯣ ꯌꯧꯔꯦ ꯈꯪꯉꯛꯈꯤꯕ ꯑꯩꯅ ꯇꯨꯡ ꯁꯠ ꯑꯣꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤꯕ ꯂꯣꯏꯅꯅ ꯂꯥꯏꯠꯇꯨꯁꯨ ꯈꯞꯄꯛꯈꯤꯕ ꯇ꯭ꯔꯦꯟꯗꯨꯁꯨ ꯂꯦꯞꯄꯦ ꯑꯗꯨꯕꯨ ꯊꯣꯡꯗꯤ ꯍꯥꯡꯗꯣꯔꯛꯇꯦꯕ ꯅꯨꯄꯥꯗꯣ ꯑꯩꯒꯤ ꯃꯥꯏ ꯃꯅꯥꯛꯇ ꯁꯨꯝ ꯆꯪꯁꯤꯜꯂꯛꯈꯤ ꯑꯩ ꯀꯤꯕꯅ ꯇ꯭ꯔꯦꯟꯗꯨꯒꯤ ꯊꯣꯡꯅꯥꯎꯗꯨꯗ ꯂꯥꯎꯗꯨꯅ ꯊꯤꯜꯂꯦꯕ ꯈꯪꯍꯧꯗꯅ ꯑꯍꯜ ꯑꯗꯨꯅ ꯑꯩꯒꯤ ꯃꯥꯏꯗ ꯁꯠ ꯂꯥꯎꯅ ꯅꯥꯔꯛꯄꯅꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯣꯛꯈꯤꯕ ꯈꯨꯅꯣꯛꯇꯣ ꯑꯃꯨꯛ ꯅꯣꯛꯂꯛꯄꯅꯦꯕ ꯃꯍꯥꯛ ꯀꯔꯤ ꯈꯜꯂꯤꯅꯣ ꯈꯪꯗꯦꯕ ꯀꯅꯥꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗꯦꯕ ꯑꯩ ꯇꯨꯃꯤꯟꯅ ꯁꯣꯔ ꯊꯕꯦꯠ ꯍꯣꯟꯗꯨꯅ ꯌꯦꯡꯉ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯃꯇꯝꯗꯨꯗ ꯊꯣꯡ ꯍꯥꯡꯕ ꯃꯈꯣꯜ ꯇꯥꯔꯛꯄꯗꯒꯤ ꯑꯩ ꯊꯧꯅꯥ ꯐꯨꯗꯣꯛꯇꯨꯅ ꯇ꯭ꯔꯦꯟꯗꯨꯗꯒꯤ ꯑꯩ ꯆꯦꯟꯊꯣꯔꯛꯈꯤꯕ ꯑꯗꯨꯒ ꯁ꯭ꯇꯤꯌꯔ ꯂꯩꯕꯔꯣꯝꯗ ꯆꯦꯜꯂꯛꯈꯤ ꯑꯩ ꯃꯥꯏ ꯑꯣꯟꯗꯨꯅ ꯁꯨꯡꯌꯦꯡ ꯍꯦꯛ ꯌꯦꯡꯗꯦ ꯀꯟꯅ ꯑꯗꯨꯃꯛ ꯆꯦꯜꯂꯛꯈꯤ ꯋꯥꯏ ꯁꯤꯠꯇꯨꯅ ꯅꯥꯀꯟꯗ ꯂꯩꯕ ꯃꯤ ꯑꯗꯨ ꯐꯥꯎꯕꯗ ꯎꯗꯦꯕ ꯂꯣꯏꯅꯅ ꯄꯨꯂꯤꯁ ꯑꯅꯤ ꯂꯦꯞꯍꯧꯕꯗꯨꯒꯤ ꯃꯅꯥꯛꯇꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯔꯝꯗꯦꯕ ꯑꯩꯅ ꯂꯦꯞꯄ ꯖꯒꯥ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯑꯆꯤꯛꯄ ꯏꯃꯝꯃꯝꯕ ꯖꯒꯥꯗꯨ ꯌꯧꯔꯒ ꯂꯩꯕꯅꯦꯕ ꯑꯗꯨꯗ ꯂꯦꯞꯄꯅꯦ ꯍꯥꯏꯇꯥꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯌꯦꯡꯉꯨꯏ ꯍꯧꯖꯤꯛꯁꯨ ꯃꯦꯇ꯭ꯔꯣꯗꯨ ꯂꯦꯞꯄꯒ ꯃꯩ ꯈꯞꯇꯨꯅ ꯂꯩꯔꯝꯕ ꯎꯏ ꯃꯗꯨ ꯎꯕꯒ ꯑꯩ ꯌꯨꯝꯒꯤ ꯃꯥꯏꯀꯩꯗ ꯂꯥꯛꯄ ꯍꯧꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯋꯥꯔꯤꯁꯤ ꯅꯤꯡꯁꯤꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯌꯥꯝ ꯃꯁꯤꯗ ꯉꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯋꯥꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯀꯃꯦꯟꯇꯁꯨ ꯍꯥꯏꯕꯤꯔꯝꯃꯨ ꯃꯄꯥꯟ ꯂꯝꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅ ꯊꯥꯒꯠꯅꯈꯤꯕ ꯋꯥꯔꯤ ꯉꯥꯛꯇꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯟꯗꯣꯛꯑꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯔꯣꯟꯗ ꯍꯟꯗꯣꯛꯑꯒ ꯊꯥꯒꯠꯄꯅꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯁꯖꯦꯁ ꯇꯧꯅꯤꯡꯕ ꯂꯩꯔꯒꯁꯨ ꯏꯌꯥꯝꯕ ꯁꯤ ꯋꯥꯔꯤꯁꯤ ꯄꯨꯕꯤꯔꯛꯑꯣ ꯏꯅꯥꯎ ꯁꯤ ꯋꯥꯔꯤꯁꯤ ꯄꯨꯕꯤꯔꯛꯑꯣ ꯏꯆꯥ ꯁꯤ ꯋꯥꯔꯤꯁꯤ ꯄꯨꯕꯤꯔꯛꯑꯣ ꯍꯥꯏꯕꯅꯆꯤꯡꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯞꯍꯟꯅꯤꯡꯕ ꯑꯗꯨꯝꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯑꯗꯨꯝ ꯄꯨꯔꯒ ꯂꯥꯛꯆꯒꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯁꯤꯒꯨꯝꯂꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯇꯥꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯅꯧꯕ ꯊꯥꯒꯠꯂꯛꯄ ꯋꯥꯔꯤ ꯉꯥꯏꯗꯨꯅ ꯂꯩꯕꯤꯌꯨ ꯍꯥꯏꯕꯁꯤ ꯊꯝꯖꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯀꯥꯏꯅꯔꯁꯤ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ